ngasi thokiba toan thaudo wathok amasum phongkhibasi phongsingdigi maru oiba I pausing khongga charaga Manipur top channel gi maikedi myam da thamjagi ahanbada laibak sigi oiba ngasi gi COVID-19 update myam da share tawjaramge haukiba pung kuninga mari asida laiba asida miyoi lising ni phuga chamaga kunthraga mari nauna COVID-19 positive oiba thengnarakre hairiba pung pham asida miyoi samriga kunga ni thoina COVID-19 naduna laikhidre hainasu ngasi health ministry digi thadorokpa data mana makhatana su phongdorakli makasa tharak poina to papaw mana sengdok jaba tang kunthra tha tare english ngani ga kunga mathoi kanagoma amatada sel ton khiba leite haukiba july gi tang kunthra da naharol gi thaudang pauksi da hapirakhiba sel thorubagi nongmaina kaplaga hat ki taramne haiba headline gi makhada phongdok pirakhiba paw du gi matangna karigumba khara alhas MD Abdul Hakim Moijing Lamkhai gi maikedi sengdoksari Moijing awang laikai gi hotel amagi manakta ehaki isanupa MD Amir Khan bu MD Taimur Manipur Police amadi maki manaunupa musala thang pai duna khatkani haiduna khatna sainare habigi pau tabadi ai isama isabu kanjanna ba ehaki license gun double barrel adu puduna sisabani Thawdok thophamna thawbal laisang them kendra gi jila parishad GP mu Abdul Latif labirami aigi isa singda masing yamlaba makhoina singai pakna kannaraklaba matamna nongmai adu puthok chakhibani isa ngakthok sanabagi tamak ngayaki matungna GP amadi miyamna khatna sainabadu khamdok pikhi aduga nongmai aduna jila parishad masamakna lokshin bihore nongmai adu PBU haijarubada MD Zen Moijing Thongzauda laibana paikre haibiraki aduga mamai thangdadi ZP na nongmai adu khatna sainariba kanglup amagi mida haibadi MD Musada pisinbikre khulgi mapi mapa oiriba ikai khumnabagi masak oiriba GP na achumba bichar tawbibigi mahutta nakalamada tongsinduna rajniti tawa lepiyu Haji Mu Abdul Hakim Thawbal Moijing Lamkhai hainasu kantenasin makhatanasu phongdorakli Ato papaw mana border dispute kamari lainana Mizoram police na Assam gi chief minister Himanta amadi state officials singi mathakta case lokhatkre Assam amadi yumthang naribi state Mizoram gi marakta matam kya gi mamang gi hauna border gi matang da interstate dispute ki issue ama sauna lairakpaga loinana asumna state ani gi marakta lainariba border dispute kamari lainana Mizoram police na Assam gi anauba chief minister Himanta Biswa Sharma amadi state government ki senior officials singi mathakta first information report FIR gi case lokhatkre hairi wapamasi Rajasthan gi chief minister Ashok Belo ngasi state capital city Joypur gi Twitter gi khuthang message thadoktuna Assam gi prajamyam amadi media ra khangalakpani haina agency ki pawna su phongdorakli Mizoram police na state ani ki marakta umkhatnabagi issue ama lairibasi Assam gi chief minister amasum senior oiba state officials singi asoba daitani haiba khangananaba mawongda makhoi gi mathakta FIR case lokhalakpada natana center na border gi wathok lairibi state ani makta masing yamlaba security gi force ting thajin kre haina chief minister Gelo na ma ki Twitter da media rat khangalakli Asumna chief minister amasum sarkar gi officials singi mathakta border gi dispute yumpham oiraga case lokhatpaga loinana state ani gi border area sinthungna asoba security gi forcing deploy toriba sima state ani gi marakta hena unkhat hananaba amadi irang hena sakthok hananaba gi masa oigani haina chief minister Gelo na prime minister Narendra Modi amadi union home minister Amit Shah gi akanma miyeng singchin khrechu hari Border dispute marakta Mizoram police na dakholiba police case asi khudakta handok hanbaga loinana laibak asigi history da ahanboina khwaidigi chawba mongna Assam amani Mizoram gi marakta umkhatnaribasi upay ama natragan ama puthoktuna athuba matamda tangtaba waroisin puraknaba sinbiyo haina Congress ki lusingba amasu oiriba chief minister Gelo na India government ki awangba thaki dignitary ani makta appeal tokre so haina phongdorakli Makasa tharak poina to papawa mana Myanmar ku leader na masamak PM oina lakthokre English ngani ga kun go homdoida election pangthoklagani Myanmar se yesigi February ki thada ku satakhiba General Min Aung Hlaing na masama prime minister oina lakthokhiba ga loinana English ngani ga kun go homdoida August fawbada emergency rule sangdokle haina phongdokre
ku leader Ami Ao Halaingna Pung Amarom Supna Piki speech the Haidibidi, English singing a Kungo Humdoi Matam that Laiba Asida, Free Amadi, Fair Oina, multi party election Pangtokani, Aduminamak Mahana Mapam, Lautokipe elected party Adubudi, terroristni Maral City, military Kugi, Mayona protest Tobigi Iho, Sankshilakibida, Mioisa Kayam Sire, Masing Yamlava protesters Singna, healthcare system Yauri. COVID-19 की infection हेनगलक्पा सेरासिदा डॉक्टर सिंगना प्रोटेस्ट तौबिगी खोंगजंगना सरुक याखिबसिना मरम ओइरगा लेबा असिगी हेल्थ केयर सिस्टम असि कोलैप्स ओइरे म्यांमार की ओइना COVID-19 की अपुनबा केस मसिंग लाख अहुम सुरे अदुगा सिखिबा मियोय मसिंगना मियोय लिसिंग मापनगा सहुमनि COVID-19 टेस्ट तौबदा अककनबा मवोंगना सथबा ओइबना लाइसेट असिना नारबा मियोय की मसिंग असि हेना वांखलंबा याबगी थाजबा लैदि जनरल असिना television da pihiba speech da haikhibada kugi mayokna protest toriba miyoi sing asina leba asida atamna COVID-19 gi case asi hena paksana sandohan mani social network ta natana oidaba pau kayama sandolaga military junta gi mingcha thinaba hotnaribasi terrorism gi oiba thawongni general aun halaingna makhatana haikhibada leba asi stable oiba phibam amada leire English singani ga kungo humdo yi matamda multi party ki election pangtokani mara asida Burmese human right activist aun kayao moina BBC da phongdokiba wafamda general asina election pangthokani hairibado oithokpa yararoidaba minamba wafamne Myanmar gi miyamna asigumba oiroidaba was asida thajaba leiroi hainasu pawsina makhatana su phongdorakle amasum tuan social media sing the thagat narapa warol khara mayamna thamjage yamnamak nungaiba pawmadi oiribani women hockey Tokyo Olympic cha women hockey team India na ngasi gi match thoikre hairi amasum India gi women hockey team na gold medal gi asa laikre amasum semi final sangre aikhoi gi Sushila Sanu gi team na gold medal lobo oiresno India na ama aduga Australia na 0 aduga thagatpa khena platform social media platform kayadagi Sushila Sanu nahaki team India na soidana medal amadi fanglagani medal adu goal oina loba oirasanu haina makhal makha kayagi social media singdagi bor amasum nungaiba phungdoknarakli pause lusilakpoida mayamda sanalaibaki mapau senjaramge khang batabani yumda sing thilakhidre wan ge su fangdre State Capital Impala amadi Greater Impala yauna Disaster Management Act 2005 ki Section 20 Clause 2 Clause A gi makara curfew thamnaklibasi phanadi kuire District Headquarter amadi atai mafam kiyada so athingbasi lairi haukiba July 19 gi numit 10 ni total curfew lauthokibadu numit 10 ni amuk sangdokre August 3 phawba satharagani tawbagidi numit 10 ni sangdorakpa asidadi total haibu wahai asi yaudre curfew da mak haire total curfew ga khetna basi kari no haibidi kana su khangnade total curfew manungda mi amata yumdagi mapan thokpi gano haina Chief Minister N Biren Yamna Nungshi na Khong Pairasu Paijage haiba wahaimak sijinaduna miyamda haijakhibani adubo July 19 haukiba ningthokaba numitadi Saikom Mirabai sanu okpada corona lanthengi total curfew ga athingma punamak kaukthoknakhre Chief Minister masamakna Yamna Nungshi na haikiba punama adu Mirabai na Tokyo Olympic 2020 da India gi medal account hangdokiba aduda harauman madigi kaukthoknakiba oiramgani adumnadi oiraga government na semduna lauthokiba satna kanglon niyam government na ngakhidaba dudi tawningba pangtaw tawbani hainingba panghaida haibini haina launari miyam gi pukningda phawriba asisu sumdabadi nate numit 10 dang yumdagi mapan thokpigano yumda sing thilabasu thilake haina Chief Minister na July 15 da Yamna Nungshi na appeal tawkhrabasu numit 3 ni sangdokhraba phawbada haidokhiba wa thabak oina utpangamdri kham thengna wanaraba matam asida yumdasu thilakhidre aduga total curfew na maram oiraga milamadi asa athak yonba dukan sing thong hangna khidaba lere khulakta khara hangnaramba dusu yonaba seng hawai thaw thumna singba laitabadigi lona khibana seng wanba phangdre amaromda labukte ising tungdabadigi khara tungba lawphamdasu matam sana saina ba har phangnadabagi kokai lukai narba matam asida government gi thawpuri bisingdi political power gi drama da pukning sangduna leibugum tawre
har marang kaina paisinduna thamle haikhrabasu दरकार ओइरकप मतमददि लौमीसिंगना फंगबा ngamdre wathoknare punama asi miyamna khangna unariba hauze hauze mitmangda thokli uriba ngaktani hekta hajinbadi nateko malem gi oina corona lan thengnariba sida sathina saitheng phangliba lebak singi manungda india ani suba position kanduna lairi amaromda hauze hauze chathariba tokyo olympic ki 2020 gi mapal suba ngarang phawgi medal delhi de india khumpu suba position kali Masisu iramda masigi Saikom Mirabai Sanuna weightlifting da silver medal funky baduna ngamlibani coronavirus ki khwaidi saitheng phangbadana ani suba aduga malem gyoeba sanabungi lanfamdana khumpu suba mafam kanba asimangna awabani haigadra nungai bani haigadra haibadudi miyamna lepsarasno miyamgi court leirasno toigumungsung panglaw laukthokpa pangangang ba hana kauramba maming anauba onthokpa matam matamgi mantra puthokpanadi anauba india afaba nungai phaba numit haibadu oiba ngamgani thajade tawbagi budi ahauba nairabadi aroibasu soidna laigani hainabadi leitabanati adumnadi oiraga sahi tarik helaklaba national sport university nisu marudi hunkhre ngasi phawba taibang phawdri amasum Hauzik positive oiba active case lising taraga songaga nifu yauraba miyoi lising amaga songaga yangkhaiga taruk shiraba phawba mipaini oidri community transmission laitri adumak haikhiga doriba jala kumza inglising aniga kungi august anida manipur legislative assembly gi speaker y kemsana governmenta laukthoktrabasu community transmission di laire haikibadu mathangi numita chief minister n Biren local transmission di laire community transmission di laitri amuk haiki mamang segi July kun gumdoi da prime minister Narendra Modi ne lupa crore lising homga yangkhaiga mariga point yangkhaiga nipan sangadaba manipur water supply project video conferencing ki kutangna new delhi digi ure tamkiba matamda vaccine puthoktriba phawbudi lanthengna khiba tai habigi wafamsu thamki ngasidi vaccine ju puthokle tika usap satakhre sathari community transmission su lairi haina launare masina maram oiraga awaba kham thengna mayuknare social worker di lairadana local mla phawba fere haibigi thakta laire hingnanaba sudabasu yadi adubu sufamdi leite yumda thilabasu thilake haikhrabasu thilaktre wan ge haibitu sufangde kamdauni sirabasu sina khangbatai asini ko haujuk lairaba sufam nompham khangdraba miyamna ngangnariba launaribasi adubu kanana tabigani haiba sanna lebaki mapawni miyamda share tawjaribasi adug me haujuk nadi matangase lusinjarage amasum pathoksa gibra soki plan ki biyorsi miyamna ngakpigani anawu ipawsung miyamda update pijarake ngaminasi haina channel sigi mekeri gi miyamda haijari and thank you